माइथीबा हाइबसे माइ पाकननबगी ख्वाइदगी चाउबा खुलाई अमनी जॉय ऑफ फेलर माइथीबगी नुंगाइबा हाइबा लाइरिक असिगी अइबा विने एलेन रूट ना मसाबु ख्वाइदगी माइ पाकना माइथीबा नुपा अमनी हाइना तोइना हाइजै वाइने एलेन रूट हाइबसे अमेरिकन पॉलिटिशियन अमनी टीवी होस्ट सुनी अदुगा अइबा अमसुनी न्यूज़पेपर कलमनिस्ट अमसु ओइ लोइनना थियोरिस्ट कयागी वखलोन सागतपा मोटिवेशनल स्पाइडर ओइबा मियोय अमसुनी रूटना माइथीबसी महाकी यामना ngalingay matamdagi horai ahanbada mahaki sahargi election na maithiki mathangda real estate ki business ta tora tuna mangki matungda company ama lingkhatuna paisa thadaru mangduna sendon mayam amana nansinki sairak sida supnagi numit kunipani gi manungda mama amadi mapa mathang siki mahaki nupina mahakpu hundoklamlaga atop nupa amada mayum panthokirami adubu aroibada national television channel amagi broadcaster oibagi mangba horaklami root na mahaki laikta mahakna broadcaster ama oina bohonarpada nangkhibai kaiba karem kaithana khiba singado yamna phajana singthai tongan ba television channel singi executive amadi director kayada sangjaruba matamda karem kathaina bo hai kaya sijanaraktuna thadok pirakhiba ngaktani aroibada mahakna ngamkhibagi matangda mahakna hai aina mamaithangda ai nokhi aina mamaithangda ngamkhi ai nokhi hoi haiba wahai amana aigi punsibu pura hongankhi yamna thajadana major national cable network amana anchor oina banelakhi mahak anchor ama oina mathang phaurakpada natana mahakki oiba business ama hauduna masana semjaba millionaire ama oikhi ngasidi root motivational spider ama oina nongmada $10,000 hena tanba ngamle maithibu khudimak mai pakpana tung ilakpa ngaktani mai pakhiba mi khudingmak maithiba singdagi tamba yaba para tamlaga makoigi panthungpham yaukhiba ngaktani tasengbadi maithiba amata lemna khak mangde